Manipur da athuba matamda popular government amadi soidana laklagani adubu chap chaba matamdi haiba ngamdri haina Manipur Legislative Assembly ki Speaker Thokchom Satyabrata fongdorakli wafamasi Imphal East ki Baigabati laikai da laiba Speaker ki mayumda pangthokpa Indo-Burma Sports Association singzamayum nam laikai ki cricket players singda tracksuit yenthokpa ki thoramda paumi singna hangba wahong ki paukum oina wafamasi fongdorakhibani Speaker Satyabrata makha taraduna popular government ama semba haiba asi laibak miyam amadi politics tawriba singishu apambani miyam na mathang thada laingak semlaba yai haina ngangnariba asidi speaker gi khutta laiba thabak nattabanina chap chaba matamdi haiba ngamde adubu athubada semlakani haibagi thazabati fongdorakhi Loinana IDP Shingshu Masamasagi Mayumda Mapungfana Hanjinduna Laiba Yanabagi Tabakshu Laingakna Soitana Pangthoraklagani Masigi Mathakta free movement su Atuba Matamda Yahalagani Haibaki Thazaba Lairi Haina su speaker na Fongdoraki Langa Masidi Manipur people sing Yapamani politics to Jariba Kopunamaksu Pamani Alubu Temakan in the Kale Tubuda Matam Chapsana Katam Dumadi Namo Mamdi Ahuina Kuna Pagato do put in the Tavina Sweden and Chamonino 3 movement at the way Matansi I know can the moment in the Aga Madilin of a missing a Wadi Channel the Honagana Kana Honama Male Tajaba Pong the Haidare Atu Matanda and the Suya.